ꯖꯦꯀꯣꯕꯇꯤ ꯃꯊꯥ ꯁꯥꯃꯟꯗꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯑꯣꯏꯅ ꯂꯥꯏꯕꯛꯇ ꯄꯣꯞ ꯊꯥꯖꯤꯟꯖꯩ꯫ ꯑꯗꯨ ꯎꯕꯗ ꯔꯣꯖꯔꯒ ꯑꯕꯦꯝꯒ ꯖꯦꯀꯣꯕ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯦꯁꯤꯟꯗꯨꯗ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ, ꯃꯃꯥꯏꯁꯨ ꯇꯥꯊꯣꯛꯏ꯫ ꯑꯕꯦꯝ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯣꯏ ꯇꯥꯃꯣ, ꯀꯣꯟꯁꯦ ꯐꯦꯡꯂꯝꯈꯤꯒꯦ꯫ ꯔꯥꯅꯤ ꯇꯥꯔꯗꯨꯅ ꯏꯕꯦꯝꯃ ꯂꯣꯏꯔꯗꯤ ꯆꯠꯅꯕ ꯇꯧꯔꯣ, ꯏꯃꯥ ꯐꯦꯡꯍꯧꯔꯒꯦ꯫ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯕꯦꯝꯅ ꯂꯥꯛꯅꯤꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯀꯩꯗꯧꯒꯦ ꯂꯥꯛꯄ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯐꯔꯦ ꯆꯠꯂꯁꯤ꯫ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯩꯁꯨꯔꯣ? ꯍꯣꯏ꯫ ꯔꯥꯅꯤꯅ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯄꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯔꯣꯖꯔꯅ ꯀꯩꯅꯣ, ꯀꯩꯒꯤ ꯂꯥꯏꯔꯤꯛꯅꯣ? ꯑꯩ ꯃꯇꯝ ꯈꯔ ꯇꯣꯟ ꯍꯣꯏꯗ ꯂꯩꯔꯨꯗꯣꯏꯅꯦ꯫ ꯀꯩꯒꯤ? ꯍꯪꯈ꯭ꯔꯄꯣꯠꯅꯤ, ꯃꯔꯝ ꯂꯩꯕꯩꯅꯦ꯫ ꯃꯔꯝꯗꯣ ꯑꯩꯁꯨ ꯈꯪꯒꯦꯗꯅ꯫ ꯑꯣ ꯀꯣꯟꯅ ꯈꯪꯉꯣ꯫ ꯖꯦꯀꯣꯕꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯖꯦꯀꯣꯕ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯦꯝꯅ ꯔꯤꯇꯥ ꯎꯕꯒ ꯍꯩꯃꯥ ꯃꯃꯥ ꯂꯥꯛꯏꯔꯣ? ꯔꯤꯇꯥ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯏꯆꯥꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ꯫ ꯔꯤꯇꯥꯅ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯁꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ꯫ ꯃꯃꯥ ꯌꯥꯔꯅꯤꯌꯦ꯫ ꯔꯤꯇꯥꯅ ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ, ꯂꯧꯁꯤꯜꯂꯣ, ꯍꯌꯦꯡ ꯅꯃꯥꯟꯅꯕꯤꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯧ꯫ ꯔꯣꯖꯔꯅ ꯂꯧꯁꯤꯜꯂꯣ ꯏꯕꯦꯝꯃ, ꯂꯧꯕꯨ ꯇꯜꯂꯁꯨ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯔꯤꯇꯥꯅ ꯁꯅꯥ ꯅꯪꯁꯨ ꯌꯥꯎꯔꯨꯗꯣꯏꯔꯣ? ꯌꯥꯎꯔꯨꯒꯦ꯫ ꯖꯦꯀꯣꯕ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯦꯗꯥꯝ ꯁ꯭ꯀꯨꯜꯈꯩ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯤꯇꯥꯅ ꯍꯣꯏꯗ ꯑꯁꯨꯛ ꯅꯛꯄꯁꯤꯕꯨ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯗ꯫ ꯖꯦꯀꯣꯕꯅ ꯃꯇꯝꯁꯦ ꯐꯔꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯐꯠꯇ꯭ꯔꯕꯅꯤꯅ ꯆꯦꯛꯁꯤꯟꯗ ꯌꯥꯗꯦ ꯃꯦꯗꯥꯝ꯫ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯥꯅꯤꯅ ꯌꯧꯔꯣ꯫ ꯔꯥꯅꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯥꯅꯤ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯥꯗ ꯃꯤꯅꯝꯈꯤꯅꯤ? ꯔꯤꯇꯥꯅ ꯏꯅꯝꯃ ꯋꯥꯈꯜ ꯄꯤꯛꯊꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯍꯌꯦꯡ ꯆꯠꯄꯁꯦ ꯑꯩꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯅꯤ ꯉꯁꯤꯗꯤ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯤꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯌꯦꯡꯉꯨ ꯔꯤꯇꯥ, ꯁꯝꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯏꯆꯥ ꯎꯅꯦꯅ ꯅꯨꯡꯇꯤꯒꯤ ꯀꯣꯛꯁꯦ ꯐꯤꯅ ꯌꯦꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯥꯊꯤꯅ ꯁꯝꯁꯦ ꯀꯦꯟꯈ꯭ꯔꯦ꯫ ꯃꯣꯏ ꯕꯕꯥꯗꯒꯤ ꯑꯩꯅ ꯍꯥꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯔꯤꯇꯥꯁꯨ ꯃꯅꯨꯡꯗ ꯊꯋꯥꯏꯗꯤ ꯆꯥꯛꯂꯤꯕꯅꯤ, ꯃꯄꯥꯟ ꯊꯣꯡꯗ ꯋꯥꯗꯕ ꯁꯥꯖꯕꯒꯤ ꯋꯥꯅꯤ꯫ ꯔꯥꯅꯤꯒꯤ ꯃꯁꯝ ꯀꯦꯟꯈꯤꯕ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯏꯅꯝꯃ ꯑꯗꯨ ꯍꯥꯏꯔꯒ ꯀꯞꯊꯣꯔꯛꯏ꯫ ꯏꯅꯝꯃ ꯅꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯟꯒꯅꯨ, ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯤꯗꯗꯤ ꯌꯥꯎꯈꯨꯑꯣ꯫ ꯔꯥꯅꯤꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯀꯨꯝꯍꯩꯕꯨ ꯀꯔꯤꯒꯤ ꯌꯥꯎꯅꯤꯡꯗꯅꯤ? ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥꯅ ꯆꯍꯤ ꯁꯨꯔꯒ ꯂꯨꯍꯣꯡꯕꯗꯨ ꯐꯥꯎꯕꯗꯗꯤ ꯍꯤꯡꯈꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯔꯤꯇꯥꯅ ꯀꯔꯤ ꯃꯇꯧꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯤꯂꯥ ꯑꯁꯤꯕꯣ? ꯔꯥꯅꯤꯅ ꯔꯤꯇꯥ, ꯑꯩꯅ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯏꯆꯥꯕꯨ ꯅꯃꯧꯗꯧꯅ ꯀꯩꯁꯨ ꯂꯣꯏꯅꯔꯣꯏ, ꯅꯆꯥꯗ ꯅꯆꯥꯗꯧꯅ ꯂꯣꯏꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯏꯆꯥꯁꯦ ꯅꯈꯣꯏꯗ ꯁꯤꯟꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯋꯥꯈꯜ ꯑꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯔꯤꯇꯥꯅ ꯏꯅꯝꯃ ꯏꯃꯧꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ꯫ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯌꯥ ꯑꯁꯤꯅꯁꯨ
imung anigi warise khangakpa mirikupta imaubu nungsidaba ngamloye. Rani na ai khangi Rita adubu makhoi hojik mahi tamli yari ke wafam amata kangthoklukinu matang charakanda kona khanganbiyu. Rita na ichana imaudaga set phau thaloi masi aigi wasakne. Rasu thorei angangaidi chutnakhraba. Rita na chakri ambu fare fare nupa macha ani thanamge ratan bu yengsinaba ichangidi. Rani na yarani ambu. Rita na aile sulairage. Rani na nati nama ngihak gimna potha biruro ayeng ata chatuni na wagani. Rita na natumta leiba nungai gatro aigidi kaisu khalunu inama ai kaisu tawdre. Ras nungai dana ichansu shamyamna kela maline. Yambu oi shambudi mi khudimak keliba ngaktani aisu handakti khar kele. Rasna kahena khanjiluranu Jacobda imaugu ichaga lana khandanaba phojana sinaramasi. Rani na andakti kiyam kuina lerakani yambu. Rasna tambangamde tha manidi shoidana harakani. Rani tapna tha mani. Rita na ibema kaisu khalunu Jacob leisidi. Rani na hoi ibungo Jacob se thaina di sathibada maming chatlamini adubu onthokna mabuk mapau phakre. Rita na mahaisu ningthina hairaba thauna leikraba koksu wangkraba angangni. Ma leiringeida aikhoina kaidobagi matha sajaruni. Mana fana fanaba loine changaiga leminaramgani. Rasna angangai lakraba. Rita na ibungo Jacob nadi harame laani harakpani. Hainaringaiduda Scott khare yausilai. Sir. Rasna noi laaba. Oi sir. Noi kana yumsida Ratangi manakta anira humla sangbiro. Ayeng morning da Kanglada heliport da chatnaba thorang toro. Ai khoisu adum aada laage. Fani sir, ai sinjarage. Fare. Taribra, ai chalamora. Rani na Rita pothabiuro. Rita na fare dudi aada heng thengnarasiko. Hoi. Rasdagi Ratanna khara hanbanina Rita na oina thainadagi Ranida inamma gongduna lakpani. Karigumba Rogerna abim lauraba matamda mingaudu semdokna sainakibani. Adubu miyoibagi mapoksi tamba ngamde ashibana ngaiduna leiriba ngaktani. Rasga Ritaga nungaita mayumda lae. Somdasu Jacob hoisu yumda yorae. Hana pau haihudabani na gate londuna leirami. Imau, Don. Tumkiba mapa oibani na amata taramde. Jacob na Osh, loise thagra male. Roger na amuk handoiba kankreda. Abem na handradi nangsuleke haibra. Roger na nang khongbode tumi layo. Jacob na ai walda karaga tonghang dorke leramo. Jacob wangkraba waldu fatka kakki madu ubada Roger na ayuni. Abem na ibungo training da loy yaurapagi haiboramni nangde haitabani na chao. Roger na Shia lehoro na tumta.
ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯁꯨ ꯋꯥꯜꯗꯣ ꯀꯥꯈꯠꯈꯤ꯫ ꯑꯕꯦꯝ ꯀꯤꯔꯗꯨꯅ ꯔꯣꯖꯔ ꯉꯥꯏꯈꯨꯑꯣ꯫ ꯔꯣꯖꯔ ꯃꯅꯨꯡ ꯌꯧꯕꯒ ꯒꯦꯠ ꯃꯌꯥꯗꯒꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯥꯏ ꯀꯣꯁꯥꯡ ꯄꯤꯊꯣꯛꯄꯅꯤꯀꯣ꯫ ꯑꯕꯦꯝ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ꯫ ꯏꯃꯥ! ꯔꯣꯖꯔ ꯋꯥꯟꯊꯒꯩ ꯅꯣꯛꯆꯩ꯫ ꯁꯨꯅꯤꯇꯥꯁꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯒꯦꯠ ꯁꯣ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯇꯧꯏꯗꯨꯅ? ꯔꯣꯖꯔ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯕꯨ ꯌꯥꯝ ꯍꯩꯇꯕꯒꯤ ꯇꯥꯏꯞꯇ ꯎꯁꯤꯠꯇꯕꯒꯤ ꯃꯇꯣꯝꯗ ꯊꯅꯝꯕ꯫ ꯖꯦꯀꯣꯕꯅ ꯑꯁ ꯅꯪꯁꯤꯗꯤ ꯑꯕꯦꯝ! ꯑꯕꯦꯝ ꯄꯥꯈꯠꯅ ꯇꯥꯃꯣ ꯒꯦꯠ ꯍꯥꯡꯉꯣ꯫ ꯖꯦꯀꯣꯕꯅ ꯍꯥꯡꯉꯒꯦ꯫ ꯖꯦꯀꯣꯕ ꯒꯦꯠꯇꯨ ꯄ꯭ꯔꯞ ꯍꯥꯡꯉꯤ꯫ ꯑꯕꯦꯝ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯔꯣꯖꯔ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯕꯦꯝꯁꯨ ꯔꯣꯖꯔꯗ ꯐꯨꯅꯕ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ꯫ ꯔꯣꯖꯔꯗꯤ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯨꯅꯕ ꯇꯥꯟꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯇꯣꯟꯅ ꯅꯨꯡꯗꯥꯡꯁꯤꯗ ꯂꯨꯍꯣꯡꯕꯤ ꯁꯥꯟꯅꯩꯔꯣ? ꯑꯕꯦꯝ ꯇꯣꯟ ꯎꯕꯗꯒꯤ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏꯒꯗꯨ ꯅꯥꯜꯂꯒ ꯀꯥꯏꯗ ꯐꯨꯏꯅꯣ? ꯁꯣꯛꯄ꯭ꯔꯣ? ꯅꯥꯕ꯭ꯔꯣ? ꯇꯣꯟ ꯉꯛꯅ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯖꯦꯀꯣꯕ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯕꯦꯝꯒ ꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯒ ꯍꯣꯕꯦ ꯇꯣꯟ ꯅꯪ ꯑꯝꯇ ꯂꯥꯎ꯫ ꯇꯣꯟꯅ ꯍꯣꯏ ꯇꯥꯃꯣ꯫ ꯇꯣꯟ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯖꯦꯀꯣꯕꯅ ꯂꯣꯟꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯑꯩꯈꯣꯏ ꯂꯩꯔꯒ ꯃꯕꯨꯡꯒ ꯃꯆꯟꯒ ꯖꯨꯖꯥ ꯀꯩ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ? ꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯇꯥꯃꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯉꯦ꯫ ꯖꯦꯀꯣꯕꯅ ꯑꯣꯏ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯐꯖꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯀꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯄꯣꯠ ꯆꯩꯁꯦ ꯑꯩ ꯄꯨꯁꯤꯜꯂꯛꯑꯒꯦ꯫ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯅꯣꯏ ꯄꯣꯊꯥꯎꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯔꯔꯣꯏ꯫ ꯖꯦꯀꯣꯕꯅ ꯑꯕꯦꯝꯒꯤ ꯄꯣꯠ ꯆꯩꯗꯨ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯑꯕꯦꯝ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯂꯩꯃꯤꯟꯅꯍꯧꯔꯣ꯫ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯕꯦꯝꯅ ꯍꯣꯏ ꯇꯥꯃꯣ꯫ ꯔꯣꯖꯔꯅ ꯑꯣꯏ ꯁꯛꯊꯤꯕꯤ ꯏꯃꯥꯅ ꯉꯁꯥꯏ ꯄꯤꯈꯤꯕ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯁꯣꯔ ꯆꯤꯡꯈꯤ꯫ ꯗꯤꯜ ꯂꯦꯟꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯅꯠꯇ꯭ꯔꯦ꯫ ꯔꯣꯖꯔꯅ ꯉꯥꯏꯈꯣꯃꯤ ꯇꯥꯃꯣ ꯏꯁꯤꯡ ꯈꯤꯇ ꯊꯛꯂꯛꯈꯤꯒꯦ꯫ ꯁꯨꯅꯤꯇꯥꯅ ꯑꯆꯧꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯏꯕꯨꯡꯉꯣ ꯔꯣꯖꯔ ꯏꯃꯥ ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯦ ꯊꯛꯀꯣ꯫ ꯖꯦꯀꯣꯕ ꯑꯗꯨꯒ ꯇꯥꯗꯒꯩ ꯏꯃꯥ ꯌꯥꯔꯦ ꯄꯨꯊꯣꯔꯛꯑꯅꯨ꯫ ꯍꯣꯏ ꯅꯌꯨꯝꯗ ꯄꯦꯟꯅ ꯊꯛꯑꯣ ꯂꯥꯎ꯫ ꯔꯣꯖꯔꯅ ꯈꯨꯂꯤꯛꯇꯤ꯫ ꯖꯦꯀꯣꯕꯅ ꯑꯩꯅ ꯂꯤꯛꯏꯁꯦ ꯏꯁꯤꯡ ꯅꯠꯇꯦ꯫ ꯀꯩꯅꯣ ꯑꯗꯨꯗꯤ? ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯈꯪꯒꯦ꯫ ꯃꯇꯥꯡ ꯆꯥꯗꯦ꯫ ꯁꯨꯅꯤꯇꯥ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯔꯣꯖꯔ ꯁꯦ꯫ ꯔꯣꯖꯔ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯏ꯫ ꯊꯦꯡꯀ꯭ꯌꯨ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯑꯆꯧꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯊꯤꯖꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯖꯦꯀꯣꯕꯅ ꯏꯁꯤꯡꯗ ꯇꯤꯡꯂꯒ ꯐꯨꯔ ꯊꯝꯒꯦ꯫ ꯔꯣꯖꯔꯅ ꯁꯤꯌꯥ ꯙꯞꯇꯤ꯫ ꯑꯕꯦꯝ ꯇꯣꯟ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯇꯣꯟꯒ ꯑꯕꯦꯝꯒꯁꯨ ꯅꯣꯛꯆꯩ ꯆꯞ ꯃꯥꯟꯅꯅ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯍꯟꯈ꯭ꯔꯦ꯫ ꯑꯕꯦꯝꯅ ꯅꯣꯏ ꯇꯥꯃꯣꯅ ꯔꯣꯖꯔ ꯅꯣꯏꯅꯤ ꯅꯨꯡꯁꯤꯅꯩ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯇꯣꯟ ꯍꯧꯖꯤꯛ ꯋꯥꯏꯗ ꯖꯦꯀꯣꯕꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯕꯦꯝꯅ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯁꯦ꯫ ꯇꯣꯟ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯥꯔꯣꯏ ꯂꯩꯕꯗꯨꯗ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯄꯦꯟꯗꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ꯫
Madu ubada Abhiramsu nungaitana Bye Hojikti ai lai Kokano Tona Aise Yam fatabane Mi pung khudimaki thamoi bu thugai ngamba nupi ne di Kaige dumai hairino bye Bye ai phamde yam lankhri Oiroi de banungsiba amada lupu baise kya da pangkrabano Abemna Adumai haigano ai leisidi ahal masen hainarasu aine na Roger da soidan sinaganiye Tona Nate bai nate Roger di nakine Abemna Nang som horaba pele da ko yare ungsi thengi potharse Mataro anidu nungsina na tuminakre somdasu Roger hoi mayum yore Makoi halakpa ubada Rasna Ichasa halaedana Roger na Oi babu pungsu tenge tumhirodra Rasna tumurani Ichasu pothauro Roger na Oi Roger magi kada kakat kre Rasna Jeko Sir Uhari nyak sana kisi Ichabu warabo potharu ragera Iyani sir kushi wadeda Iyengoi Karigumba aigi marukka Ichanarani ka leki da batarabati Imo Abhiramse Nangna nabung chakna lohong birau ko Paisha di sarna loin piakani Taubutabu nangna torok pasagadabani Jacob nungaitana Sir Kaigi pisano Ichan sakna nate Ichan makni khalibani Mabung aina Ichan Abhirambu soidana lohong pikani Ras nungaitana Thanakiba matamde yawraklabani Aina hinghaningbagi aroiboina Blood amuktangka sindoklugai khanbani Jacob na Sir Mama Rani di kya wali Masungai Hingi hinglabada chahi ani mangare Jacob na Chip exam se ekloi baka lohongbir sira Ras na Imok sanabuti chahi tarani panchurani Aikhoigi sanadi kunchu kiroine Jacob na Roger se chahi tarani panchuroba Ras na Khadai denoda Tara taruk sukhida ngairibani Abhiramna tha tarik nipan mukti hankibani Jacob ngakna Likhat isiga chahi siga Likhat pai wasimadi sarsu yaninge Adunabu imungi wa aruba amata haidribani Chawjabagi wani chahidi yaudribani As Adudi mana chahi kun mathoi suruppangai duise Waline Rasna Wali Noidawna school nganta chathalena aingon yamna chaikibani Aisu ichadadi topper oihenge chahi naurasu khanna pabungda challenge tawkhibani Pabungna di haibani Chahi sudana mai hairena noina haraurido Khara chawrakpaga makokse soidana leikhai khini haikibado chuma isini Jacob na class D man henba Hanbana Abhiramna hanba Rasna Midi chahi suraga school chatpanina normal orisini Ai isasidi sanau thauri tatpadagi helisini Abhiram gyanam tawani sir Mana hayawai warak chakini Imongnu warakpaduni Aikhoini yengduise Fare pungsu thengi potharuro Angang khaido Ichana koibaga khara pubidana kupna senaramu Oi sir Ayengse Nangi tolo piba numi tabani Marang kauna batarena Ekonda 2 lakhs kapkrabani Sir Amma hendra Icha imogi khorsa kai kasu Nangna loina piro Oi sir Namito haukri Nongalaga makoy chatnaba sem sarami
ꯔꯣꯖꯔ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯣꯖꯔꯗꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯟꯅ, ꯔꯣꯖꯔ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯞꯊꯣꯛꯅꯔꯁꯦ꯫ ꯔꯣꯖꯔꯅ, ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯆꯤꯟ ꯊꯤꯔꯛꯇꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯇꯣꯟ ꯇꯞꯅ, ꯑꯕꯦꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯔꯣꯖꯔꯅ, ꯀꯩꯗꯧ ꯅꯨꯡꯁꯤꯔꯣꯏ, ꯏꯆꯟꯅꯨꯄꯤꯅꯦ꯫ ꯏꯁ, ꯏꯆꯟꯅꯨꯄꯤ ꯀꯥꯏꯅ, ꯅꯇꯨ ꯑꯣꯏꯗꯣꯏꯁꯦ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ? ꯁꯣꯛ ꯀꯌꯥꯗ ꯄꯣꯛꯀꯦ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯥꯗꯁꯨ ꯆꯍꯤ ꯍꯪꯅꯗ꯭ꯔꯦ, ꯅꯨꯄꯤꯗꯁꯨ ꯇꯣꯂꯣꯞ ꯍꯪꯅꯗ꯭ꯔꯦ꯫ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯆꯍꯤ ꯈꯪꯅꯤꯡꯕ꯫ 19 ꯁꯨꯈ꯭ꯔꯦ, 20 ꯆꯪꯉꯩꯅꯦ꯫ ꯑꯣ, ꯀꯩꯅꯣ? ꯑꯗꯨꯒ ꯀ꯭ꯂꯥꯁꯇꯤ 12 ꯈꯛꯇ? ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯗꯧꯅ ꯌꯥꯗꯦꯅ ꯊꯦꯡꯅ, ꯍꯥꯏꯗꯤ ꯆꯍꯤ 3 ꯁꯨꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯩꯅꯦ꯫ ꯑꯣ, ꯑꯩꯗꯤ ꯆꯍꯤ 3 ꯑꯗꯥꯏꯗꯒꯤ ꯇꯝꯃꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ? 16 ꯁꯨꯈ꯭ꯔꯦ, ꯖꯨꯟꯗ꯫ ꯔꯣꯖꯔ ꯃꯈꯨꯠꯇꯨꯅ ꯍꯣꯠꯂꯒ, ꯖꯨꯂꯥꯏ, ꯑꯥꯒꯁ, ꯁꯦꯞꯇꯦꯝꯕꯔ, ꯑꯣꯛꯇꯣꯕꯔ꯫ ꯑꯣ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥ 4 ꯍꯟꯕ꯫ ꯏꯍꯦ, ꯁꯣꯏꯕꯅꯦ꯫